Kangpopi district ki IT road ta Kuki singna park sana umang kokthokpa amadi mass poppy plantation tawre haina video amakhak social media da viral oirakle makha taba akupa moro khangnana bagidok makha taba paw ngai benase Manipur ki crisis communal crisis nate high court na thokpa order amana maram oiraga thokpa crisis ni haina Nityananda Rai na phongdokre Raja Sabha ngarang Ministry of State Home Affairs Nityananda Rai na House the Manipur da makha tana president rule thamdana ba resolution move torakhi adubu opposition ki maikai dagi SIR gi matang da debate tawnana bu kholaw kya lausilakhe matamadu da deputy chairman Haribans Narayan Singh na House da leriba members sing da House ki decorum ngak to da SIR argi matang da kholaw lawba du tuktuna treasury gi maikai dagi article 356 ki makha da pukhalakhiba Manipur president rule extension gi resolution adu constitution na piriba matam phawbo gi manungda loisil hawna ba opposition gi members sing da phongdokhe adu deputy chairman Haribans Narayan Singh na thamlakwa wakam adu in ba tawduna kholaw lawduna khongjang sangsilingai Nityananda Rai na House da motion adu bu introduce tawraduna Manipur da hojik mayok noriba administration asina maram oiraga Manipur da tangai phadana president rule makhatana sangdok na ba House da move tawke Manipur da thokliba crisis asibu communal crisis amane haina leba miyamna ngangnariba wafam adu aranba wafam ne haina phongdokladuna Manipur da thokliba crisis asi reservation gi matang da Manipur High Court na thokiba order amana maram oiduna ukpa crisis amane haina phongdokre Sayol asida security force na militant taramanga phagat pangambaga loinana IED taraga taruk yauna khulai omphuga mapan recover tawbangam khre haidi Manipur da thokliba irang asibu laksenduna tangdu laitaba hanjil hanana bagidamak saruk ama oina security force sing amadi tamgi tongan tongan ofam sing da operation sathaduna kuchu khulai kya phagat pagi thabak leptuna sathari haukiba sayol asida tongan khulai paiba lukki militant taramanga yauna IED tarataruk amadi Kusukulai Homfuga Mapan recover Tobangam Lahana Defense spokesperson gi Mike de Thadrokwa warol amana thangalakle security force na Bisnupur Thawal Imphal East Imphal West amade Kuki miyam na namna khundale taduna leriba Churchandpur district ta Assam Rifles Army Manipur Police amade security agency kayana punna chathakiba operation da militant yauna yamlaba kusukulai sing adu phagat pangam khibane security force na phagalaba tongan khulai paibalob sing militant sing adu miyam bu kihan khanganduna extortion da chenaba ngakta ni haina so Defense spokesperson na Thadrokwa Cherosna Haidi Churchandpur gi Songpi the combined security forces athakiba operation the 9mm pistol mari single barrel rifle taru and 79 grenade launcher amasung magazine yabu .22 rifles yauna khulai recover tawbangam khibane haukiba chayol asida security force na operation sathaduna militant yauna yamlabu kusukala kya recover tawbangam khiba se haukiba sahi 2023 gi May 3 dagi thorakliba irang asibu laksinna bagidamak tongan ba security agency kayana punsinaduna local security measure gi saruk amani haina so warol asina makhatana phongdorakle Pung kun marigi manungda India gi mayokta tarif yamna chawna hengalagani haina Trump na phongdokre United States ki President Donald Trump na India asi karbar gi afaba khongbu nate haina phongdokladuna India na Russia dagi thawlai bagi damak pung kun marigi manungda India gi mayokta yamna chawna tarif hengatna bagi wafam lauthoklagani haina phongdokre India gi maramda mi singna haining da wafam amalai madudi makoi si tarif khwaidagi wangna lawba leba amani mi atai punamak dagi makoina khwaidagi hena tarif wangna lawri makoina lawba tarif asi yamna wangba maramna aikoina India da pot yonbagi chang asi yamna hanthari haina Trump na media gi interview amada phongdokhe India asi karbar da afaba khongbu nate maramdi makoina US da polam kya marum yoli aduga aikoidi yamna yonba ngamde maramaduna aikoina India dagi pusilakpa polam singda sada kunma gi tarif lawnaba leple aduba makoina Russia dagi hausu leiba maramna mathangi pung kunmari sida tarif ki sang yamna chawna hengalagani India na Russia gi lan gi machine sakthak khulle makoina adum tawgadabu oirabadi aiha kanimata harauroi haina President Trump na haike US amasung India gi marakta sungsoi soidana karbar gi yanaba ama porakpa yana leiri haibagi matangda media na wa hangbada Trump na wari sanabada apanba oiribasi India na tarif yamna chawna lawba asini haina phongdokhe Trump na taroliba charge kaya asida kanna yanindaba phongdokladuna India na United States amasung European Union animak sisu Russia ga karbar kaya tauri maramaduna manungapan manadaba wa ngangi haina phongdokhe India na Russia dagi leiriba asidi jati gi darkar oiba ngakta ne masiga yamna khenaba moongda US amasung EU na Russia dagi leiriba polam singdi jati gi thakta tangai fadaba su nate haina India gi mapan thoram ministry na
थादोखिबा warol amada haiki Europe amasung Russia gi marakta tawriba karbar asi energy khakta nate fertilizer mining product chemical iron amasung steel aduga machine amasung transport equipment yauri US ki oina sumakoina nuclear industry gi damak makhata na Russia dagi uranium hexafluoride laidi EV industry ki damak palladium aduga fertilizer amadi atai chemical singsu laidi hana warol aduda haiki maraksida Russia na su karbar gi watho asida India bu support tawrduna India na karamba khongbu singa karbar tawgani habasi apamba khanjabagi haklai hana phongdokhai maning makha tamba laibak singna masagi karbar gi partner sing khannabagi haklai karamba maongda karbar chathagani habdu maning makha tamna lapthok sanabagi haklai hana Russian presidential office ki spokesman Dmitry Peskov na phongdokhi US ta ahanbo ina President Donald Trump ki nupi amadi masa sing US dagi deport tawnaba Supreme Court na order thokai mahaki nupi gi imung manung sing asi US sanglakkhibada immigration irregularity mayam laiki law haibasi chap managadabani justice haibasi yumdagi haugadabani haina phongdokre Nupi da namthak tawduna luhongani haina thaja halaga karan tawbanu passing section 69 Bhartiya Nyaya Sanhita BNS 2023 gi matungina cherak phanglagani hairi Factory da numidang pung tara gi matungda nupi sing thabak subada Manipur lengana athengba thamkhre Manipur lengana ngarang thokiba notification amana factory ama hekta da numidang pung tara dagi mathangi ayuk pung manga phawba haiba matam ase thabak tawbada athengba thamkhibaga loinana nupi worker sing da factory chalairiba singna lokhot kadaba thabak singkhang hankhre Manipur lenga ki additional chief secretary Anurag Baspaina ngarang thokiba serol amada Factories Act 1948 ki section 66 ki subsection clause 1 gi clause B gi makhada Manipur gi oina factory makhal amata da nupi sing numidang pung tara tabadagi mathang gi ayuk pung manga phawba thabak tawbada athingba thamlei athingba si notification asin hek thokpadagi chanaba haure hairi factory da thabak suba yaruba nupi sing gi damak factory salai ba singna tawada ba thabak sing gi matang na palladuna zero aduna hai numidang pung 3 ki matung phawba nupi sing thabak sugadabani haina niyam thamba yaroi adubu thabak sugadariba nupi masana apamagi matungina aiba zero lama pirak utarabadi pung 3 ki matungda thabak subagi ayaba piba yai nupi sing bu thabak piriba miyoina thabak sugadariba mpham sing matik jana mai ngal hanbaga lonana CCTV camera sing mafam kya da thamduna factory manung amadi mapan gi koiba sing kopna yengsingadabani amadi thabak piriba sing gi mai kaidagi nupi sing mayum phawba section thingadabani thabak piriba sing nupi sing gi pothana ba matam health amasung hygiene gi yengna sabchana working condition sing thamgadabani amadi thabak supam da nupi da tamthibali sajat sarhandana ba section tharang tawgadabani nupi amana factory edu da thabak tawbada mafam chadra haba khalhandana ba thabak lokhat kadabani thabak supam da nupi pothafam tokhaiba ka nikthina thamgadabani amadi sinmi ama oina nupi gi hak sing mayek sengna khanghan ba warol thetan thamgadabani thabak piriba singna sexual harassment of women at workplace act 2023 na piriba provision singa nasatgadabani occupier natraga manager natraga factory edu gi responsible oiba miyoi singa thabak suriba nupi singda sexual harassment pihandana ba thabak lokhatpa habase duty ama oina lawgadabani maternity benefit act 1961 na piriba provision sing sabchana nupi worker singda phangadabani amadi mirol bi natraga sajen bi nupi sing ayoki pung 3 tagi numidang pung 3 phawbugi manungda thabak subagi matam oigadabani haina supalle